ꯃꯐꯝꯗꯨꯗ ꯀꯩꯗꯧꯔꯤꯅꯣ? ꯌꯨꯝꯗ ꯆꯪꯉꯛꯑꯣꯅꯦ. ꯍꯦ ꯕꯕꯥ, ꯑꯩꯈꯣꯏ ꯆꯪꯉꯒꯦꯀꯣ. ꯀꯔꯝꯕ ꯈꯣꯡꯊꯥꯡ ꯑꯩꯒꯤ ꯏꯆꯥꯅ ꯂꯧꯈꯠꯂꯛꯏꯕꯁꯤꯅ? ꯑꯩꯒꯤ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯃꯥꯅ ꯏꯃꯨꯡꯁꯤꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤ ꯉꯁꯤꯒ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯖꯤꯜꯂꯛꯂꯦ. ꯑꯩꯅ ꯏꯆꯥꯒꯤꯗꯃꯛꯇ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ? ꯑꯁꯪꯕꯤꯅ ꯑꯩꯕꯨ ꯐꯠꯇꯅ ꯈꯟꯈ꯭ꯔꯕꯁꯨ 이샤기 뚱기 ปุ่ꯟꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ. ꯃꯄꯥꯒꯤ ꯃꯥꯌꯣꯛꯇ ꯏꯆꯥꯅ 먹고지 안 파는 게 내가 지켜 볼게. 사연미, 막꼭 뜯어내 가요 해보네. 막꼭 뜯어 잡아내 가요. 시도 능이나 붙였다. 루션을 따르다. 사연미, 막꼭 뜯어 타는 진짜. 아고 이게 내 딸래. 순간 아도가 나버리. 막꼭도 끝나봐요. 실험 다이미 kup하면서대 마사지 나 혼는 거다 보니. 아코리 친구라니 분질로 왔다. 먹시다 당도로 팀자로. 나의 바바! 나의 바바. 이마게 비마 이샤보게 더러게 가리마 더러네. 이샤보게 더러게 이샤보게 더러게 미 세 이말레예 이샤가 슈더로 이샤가 슈더 나의 바바. 이샤가 집안 통백이 야이 바바 하이바.
마기 마욕도 랩닝이 베시부 까리기노 하 낭나 떠오리고 마옹시부 까리노 따노비기다마까 낭 юм지 다독도나 sapngam나바니네 하 낭나 떠오리베시 아상비기 마망다 나빠이고 까이바 비리브로 나빠이고 까이바 비리브로 ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯅꯪꯒꯤ ꯇꯥꯏꯌꯦꯐꯕꯅ ꯇꯧꯔꯤꯁꯦ ꯌꯨꯝꯗꯁꯨ ꯍꯟꯖꯤꯜꯂꯛꯇꯕ ꯆꯥꯛꯁꯨ ꯆꯥꯗꯕ ꯅꯪꯒꯤ ꯇꯥꯏꯌꯦꯐꯕꯁꯦ ꯅꯪꯒꯤ ꯃꯥꯃꯅ ꯍꯥꯏꯕ ꯋꯥꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯤ ꯅꯪ ꯌꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯃꯥꯃꯁꯦ ꯎꯄꯥꯏ ꯑꯃ ꯂꯩꯔꯣꯏꯗꯧꯔꯤ ꯃꯥꯃꯥ ꯑꯩꯁꯨ ꯇꯥꯏꯌꯦꯐꯕꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩ ꯋꯥꯔꯤ ꯁꯥꯔꯒꯦ ꯅꯟꯁꯦꯟꯕꯤ ꯅꯅꯦꯁꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯇꯧꯁꯤꯗꯗꯤ ꯌꯥꯏꯐꯕꯗꯣ ꯑꯩꯅ ꯀꯔꯝꯅ 이진씨나 이사씨나 마음이 꼭 강하게 다야의 바바 하이나 아둠 손드나 레버시다 아두부 나니에세 아이칸 하다수 하이나로이다 이네 따노비세 농무디 쇼이드나 닥터너부디 와클 타르까니 하이드네 마기 멋진다 kanna laura idunadi taya phabu mai mamita soiduna urangani ine tanobina hojik oiriba phibam sida taya phabaga amtang unahanbana chumoidra aduga ine mam jadumani do ngarang akhuida la ame taya phabudo ngasi nini humni shure hai yumdaga hanjandaba मामना ताया फबाबु अहिंग द थीबजु सले हाय थेंगना रसु युम द संगसे यादे हाय इने ग मामगना लेपिबा फिरेपतो यारगदि खोंफम दो हंदो पियोबा पुमनमक्से तनोबी अमसुंग ताया फबागी खलगने 내가 공범한 또 해봐. nang ngasi oiriba phibamse pumnangba tanobi iniko ai taya phabada tanobina taya phababu mikup kangdana kaujabase ai hairaroida adubu aina kalliba wakalsina chumibra aina tanobigi dhamakta karimata khandabagum aina thangtokraiba khongthang
ꯐꯕ ꯇꯥꯏ ꯐꯕ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕꯣ ꯇꯥꯏ ꯐꯕ ꯑꯩꯅ ꯀꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯐꯕ ꯅꯪ ꯇꯥꯗ꯭ꯔꯕꯣ ꯇꯥꯏ ꯐꯕ ꯂꯟꯆꯦꯟꯕꯤ ꯑꯩꯁꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯇꯥꯏ ꯐꯕ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯑꯆꯤꯛꯄꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯐꯝꯁꯤꯗ ꯄꯣꯊꯥꯔꯝꯕꯅꯤꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯕꯨ ꯃꯐꯝꯁꯤꯗ ꯄꯣꯊꯥꯔꯝꯃꯤꯅꯦꯕ ꯇꯥꯏ ꯐꯕꯗꯤ ꯌꯨꯝꯗꯁꯨ ꯍꯟꯖꯟꯗꯦ ꯍꯥꯏ ꯇꯥꯏ ꯐꯕꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯇꯥꯏ ꯐꯕ ꯉꯔꯥꯡꯗꯣ ꯃꯥꯃ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯌꯥꯝ ꯅꯤꯡꯉꯝꯗꯅ ꯇꯥꯏ ꯐꯕꯒꯤ ꯋꯥꯔꯤ ꯇꯧꯔꯝꯃꯦ ꯇꯥꯏ ꯐꯕꯒꯤ ꯈꯟꯕꯗ ꯃꯥꯃꯗꯣ ꯌꯥꯝ ꯋꯥꯖꯔꯦ ꯃꯥꯃꯅ ꯑꯩꯉꯣꯟꯗ ꯇꯥꯏ ꯐꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯏ ꯃꯥꯃꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯋꯥꯕꯒꯤ ꯃꯥꯏꯊꯣꯡꯅ ꯄꯤꯛ ꯊꯜꯂꯦ ꯂꯟꯆꯦꯟꯕꯤ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯅꯣꯏꯗ ꯂꯥꯛꯑꯝꯃꯦꯕ ꯂꯥꯛꯑꯝꯃꯦ ꯇꯥꯏ ꯐꯕ ꯇꯥꯏ ꯐꯕꯗꯤ ꯌꯨꯝꯗ ꯆꯪꯉꯒꯁꯨ ꯆꯥꯛ ꯆꯥꯗꯦ ꯍꯥꯏ ꯌꯨꯝꯗꯁꯨ ꯇꯨꯝꯗꯦ ꯍꯥꯏ ꯇꯥꯏ ꯐꯕꯕꯨ ꯀꯗꯥꯏ ꯃꯐꯝꯗ ꯂꯩꯔꯤꯅꯣ ꯂꯟꯆꯦꯟꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯑꯄꯥꯏꯕ ꯆꯦꯛꯂꯥꯒꯨꯝꯅ ꯌꯥꯔꯛꯄꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯇꯥꯏ ꯐꯕ ꯑꯄꯥꯏꯕ ꯆꯤꯛꯂꯥꯒꯨꯝꯅ ꯌꯥꯏꯔꯛꯄ ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯐꯝ ꯑꯩ ꯇꯥꯏ ꯐꯕꯗꯁꯨ ꯄꯥꯎ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯜꯁꯤꯅ ꯏꯅꯤꯡꯇꯝꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯂꯟꯆꯦꯟꯕꯤ ꯅꯪꯁꯨ ꯌꯥꯎꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ꯭ꯔꯥ ꯑꯩꯅ ꯇꯥꯏ ꯐꯕꯒꯤ ꯃꯐꯝꯗ ꯀꯩ ꯃꯔꯝꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯍꯥꯏꯌꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯅꯤꯡꯂꯤꯕ ꯄꯥꯎꯗꯣ ꯇꯥꯏ ꯐꯕ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯤꯌꯦ ꯇꯅꯧꯕꯤꯒꯤꯅꯦ ꯇꯅꯧꯕꯤꯒꯤ ꯂꯟꯆꯦꯟꯕꯤ ꯍꯥꯏꯌꯨꯁꯦ ꯇꯅꯧꯕꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯇꯅꯧꯕꯤ ꯀꯩꯗꯧꯔꯒꯦꯕ ꯇꯅꯧꯕꯤ ꯀꯩꯗꯧꯔꯒꯦ ꯂꯟꯆꯦꯟꯕꯤ ꯑꯩ ꯇꯥꯅꯤꯡꯉꯦꯕ ꯇꯅꯧꯕꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯐꯕ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯦ ꯅꯣꯡꯃꯗ ꯇꯅꯧꯕꯤꯅ ꯋꯥ ꯉꯥꯡꯗ꯭ꯔꯒ ꯍꯧꯖꯤꯛꯇꯤ ꯆꯤꯝꯕꯥꯜꯊꯣꯡꯗꯒꯤ ꯇꯥꯏ ꯐꯕꯕꯨ ꯇꯠꯇꯅ ꯀꯧꯋꯦ ꯂꯟꯆꯦꯟꯕꯤ ꯑꯩ ꯂꯟꯆꯦꯟꯕꯤ ꯃꯥꯅ ꯑꯩꯕꯨ ꯀꯧꯋꯦꯕ
ꯊꯣꯡꯁꯤ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯤꯀꯨꯞꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯕꯗ ꯑꯩꯅ ꯀꯔꯝꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯀꯅꯤ? ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤ ꯂꯟꯆꯦꯟꯕꯤ. 이네가 마음으로 레피바 피랩도 야라가디 콩폼도 한도피오바 뿜나먹세 따노비 아마수 따예파바기 칼라가네. 아이고 아도고 이사하게 담았더니 아이네 이신시나 그럼나 가고도리바 이콩시나디 당질라바 가리기 이신시나 가보응함드리바 ngasi aina thengnaribase misa sisanu hairaga jasibu aisibu yamna patraba jala khongpham side handokpa yadri jadu mani gi punsida maithiba haibado amatta yaudri kari sukletraba mama macha amagi damakta ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯍꯜꯂꯣꯏ ꯑꯩꯒꯤ ꯈꯣꯡꯐꯝ ꯍꯜꯂꯣꯏ ꯑꯩꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯨꯒ ꯍꯧꯖꯤꯛꯅ ꯃꯐꯝꯁꯤꯗ ꯇꯥꯗ ꯉꯁꯤ ꯅꯆꯟꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯦ ꯇꯥꯗꯒꯤ ꯁꯪꯒꯥꯏꯗꯅꯤ. ꯃꯥꯅꯤ ꯑꯩꯒꯤ ꯁꯪꯒꯥꯏꯗꯅꯤ. ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯁꯤꯡꯗꯁꯨ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯈꯣꯡꯐꯝ ꯑꯣꯏꯒꯦ ꯇꯥꯗ. Chanu lembe, ngasai gidubu statement labo loi horaba. Iyamba nongdrena. Statement kan lahoriye. Haujiphok loi hodri. Chatli balam chatuna. Chanu lembe, makhoi bu hingna thamkhidra. Aidi makhoi bu mangan kimna bai. Adubu akhoi gi yamba singsina makhoi bu miyoi bagi minungsi yengduna kanbirabadi akhoi pumna makni aros. Kari kandori ba. Makhoi gi lam chatuda. ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯛꯍꯦꯟꯕꯤꯒ ꯂꯧꯇꯨꯅꯗꯨꯅ ꯇꯅꯧꯕꯤꯒꯤ ꯃꯀꯣꯛꯇ ꯎꯇꯞꯅ ꯊꯣꯝꯇꯠꯂꯤꯕ? ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ. ꯌꯥꯏꯐꯕꯅ ꯁꯛꯍꯦꯟꯕꯤ ꯆꯦꯜꯂꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯂꯟꯆꯦꯟꯕꯤꯕꯨ ꯎꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯊꯝꯈꯤ. ꯁꯛꯍꯦꯟꯕꯤꯅ ꯂꯝꯆꯦꯟꯕꯤꯕꯨ ꯎꯕ ꯃꯤꯀꯨꯞꯇ ꯁꯛꯍꯦꯟꯕꯤꯒ ꯑꯩꯈꯣꯏꯒ ꯂꯧꯇꯨꯅꯔꯒ ꯂꯟꯆꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯎꯇꯞꯅ ꯊꯣꯝꯕꯗ ꯁꯣꯏꯗꯅ ꯇꯅꯧꯕꯤꯗ ꯄꯥꯟꯈꯤꯕꯅꯤ. ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯃꯒꯤꯗꯃꯛꯇ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯗꯨꯒ ꯍꯥꯏꯌꯨ. ꯌꯥꯏꯕꯤ ꯈꯨꯟꯗꯒꯤ ꯏꯆꯦ ꯃꯦꯝꯆꯥ ꯍꯥꯠꯄꯗ ꯅꯈꯣꯏ ꯆꯦꯟꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ? ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯒꯦ. ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯟꯕꯤꯌꯨ. ꯃꯦꯝꯆꯥ ꯁꯤꯈꯤꯕꯒꯤ ꯃꯤꯍꯠꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯏꯁꯥꯅ ꯊꯧꯁꯤꯟ ꯁꯤꯟꯗꯨꯅ ꯏꯁꯥꯅ ꯍꯥꯠꯈꯤꯕꯅꯤ. ꯃꯤꯁꯇꯔ ꯆꯥꯎꯔꯦꯟ, ꯃꯦꯝꯆꯥ ꯍꯥꯠꯄꯗ ꯆꯦꯟꯅꯩ ꯍꯥꯏꯕꯁꯦ ꯅꯪ ꯅꯁꯥꯅ ꯌꯥꯖꯔꯦꯀꯣ? ꯅꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? Yamba, akhoi amta changjarake. ꯆꯪꯉꯣ ꯆꯪꯉꯣ. Iyamba hojing nga haki mamangda akupa paw ma phangjare. ꯏꯅꯨꯡꯉꯥꯟꯕꯤ, ꯀꯔꯤ ꯑꯀꯨꯞꯄ ꯃꯔꯣꯜ? ꯀꯔꯤ ꯄꯥꯎꯅꯣ? ꯑꯈꯣꯏꯅ ꯊꯤꯗꯨꯅ ꯂꯥꯛꯄ ꯁꯛꯍꯦꯟꯕꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯉꯦ ꯍꯥꯏꯔꯦ. ꯀꯗꯥꯏꯗ? ꯀꯗꯥꯏ ꯃꯐꯝꯗ ꯂꯩꯕ? ꯂꯝꯕꯣꯏ ꯈꯨꯜꯗ ꯂꯩꯔꯦ ꯍꯥꯏꯔꯦ. ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ. Yamba, handaki matangjidi. Akhoi lemna tokchaningde. ꯑꯁꯦꯡꯕꯅꯦ ꯑꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯦ. ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯄꯨꯟꯅ ꯂꯧꯃꯤꯟꯅꯔꯁꯤ. Yamba,
ꯃꯈꯣꯏꯁꯤꯡꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯟꯁꯤꯡꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯍꯧꯔꯁꯅꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯁꯤ ꯍꯣꯏ ꯁꯤꯕꯨ ꯆꯪꯉꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯀꯟꯕꯤ ꯐꯠꯇ꯭ꯔꯕ ꯊꯕꯛꯁꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯑꯣꯟꯅ ꯇꯧꯔꯣ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯃꯍꯤꯛ ꯃꯈꯣꯏꯁꯦ ꯉꯁꯤꯒꯤ ꯇꯥꯏꯕꯪꯗꯗꯤ ꯉꯥꯡꯍꯟꯈꯤꯕꯅꯤꯁꯦ ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯡꯗꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯊꯠꯂꯤꯕ ꯄꯜ ꯑꯁꯦ ꯅꯝꯈꯥꯏꯗꯨꯅ ꯆꯠꯄꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯇꯅꯧꯕꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯡꯗꯕꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯇꯠꯇꯅ ꯁꯣꯜꯂꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯪꯅ ꯁꯣꯏꯗꯅ ꯋꯥꯔꯧꯔꯝꯒꯅꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯃꯄꯥ ꯑꯩꯅ ꯀꯧꯕꯗ ꯐꯥꯎ ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯕ ꯑꯩꯁꯤꯕꯨ ꯃꯥꯅ ꯌꯦꯡꯅꯕ ꯑꯃꯒꯨꯝ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯅꯍꯥꯟꯗꯒꯤꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯆꯥꯛ ꯆꯥꯕꯁꯨ ꯆꯪꯉꯛꯇꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯌꯥꯔꯦꯛꯀꯦ ꯏꯄꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯗ ꯍꯥꯏꯌꯣ ꯅꯪꯕꯨ ꯏꯄꯥꯒꯤ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯕ꯭ꯔꯣ 이샤하기 뚱기 뿐시기 칸마다기 이샤하부 파한냉바다기 이빠나 낭부 나항바네 짜이바네 낭 이빠부 농시드러브로 이샤하기 마품 이빠 마이티레 이샤하기 아빠마도 이빠기 아빠마수 와이라게 이샤하나 빠물람비도 이빠 야라게 라오 윰다 자체 이빠 마이티 라오 이빠나 하이리시 야로 तनोबे कइदोगे मि नंबो हाबे यारोय ताय बाबा हाबे यारोय ताय फबाबु नंना हंजन कौरिदुबो ताय बाबा सिदे वारानी बा नाहकता सुतुमिना लेयो ताय बाबा तनोबे नंबो दुमाइना तौनोमि ताय बाबा हाबे यारोय तनोबे ताय फबा कैसु तौदेबा ताय बाबा सिदिये ताय फबा कैसु तौदे ताय बाबा हाबे यारोय मशीना करी मतौनो इशागी ममिंग पंदुना तनोबी अइना नुपी मचासिदा ताय बाबा सिदे ताय बाबा हाबे यारोय तनोबे नंग दुमाइना तौनो ताय फबा कैसु तौदेबा ताय बाबा दो मोइना हागे तौरिने ताय फबा कैसु हालोइबा ताय बाबा सिबो यारोय से नंबु ngakta to ताय बाबा दो मोइना हागे तौरिने nangna pangang ngangi ताय फबा कैसु तौदेबा ताय बाबा सिबो यारोय हाइसिनी नंगै मसक खंगद्रबो नंगै चिंबालदगिदि अइबु तत्तन कौइ ताय बाबा सिबो यारोय मीना बा हाबे यारोय ताय बाबा सिबो यारोय मीना बा हाबे यारोय ताय बाबा सिबो यारोय तनोबे लाओसे नंगना pangang ngangi kari matono ba nang urise da ताय बाबा दा 시대 ताय बाबा सिबो यारोय नंगै निमांगदो ओलिबा मतौसिना करी ꯑꯩ ꯈꯪꯉꯦ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ
ꯏꯆꯥ ꯇꯅꯧꯕꯤꯅ ꯎꯠꯂꯝꯃꯤꯕ ꯃꯇꯧꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ? Tanobe, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯅꯪ ꯈꯛꯇꯒꯤꯅꯤ. ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ. ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ.